ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯗ ꯍꯦꯟꯊꯣꯏ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯁꯥꯒꯤ ꯀꯌꯥ ꯈꯟꯗꯕ, ꯃꯥꯅ ꯇꯧꯕꯅ ꯆꯨꯝꯃꯤ ꯈꯟꯕ ꯋꯥꯈꯜ ꯇꯥꯗꯕ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ ꯆꯍꯤ 6-7 ꯁꯨꯔꯛꯄꯗ ꯃꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯁꯨ ꯃꯃꯥꯗ ꯁꯤꯡꯅꯗꯨꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯔꯛꯇꯨꯅ ꯍꯦꯟꯊꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯟꯊꯣꯏ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯐꯪꯗ, ꯆꯥꯕ ꯊꯛꯄꯁꯨ ꯃꯅꯤꯡꯇꯝꯅ ꯐꯪꯂꯛꯇꯕꯁꯤꯗ ꯑꯃꯨꯛ ꯃꯃꯥ ꯑꯇꯣꯝꯕꯤꯅꯁꯨ ꯊꯤꯅ ꯇꯧꯕꯤꯕꯅ ꯍꯦꯟꯊꯣꯏ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯦ, ꯈꯗ꯭ꯔꯛ ꯍꯩꯔꯛꯂꯦ, ꯃꯆꯤꯟꯁꯨ ꯀꯜꯂꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ ꯆꯍꯤ 13-14 ꯃꯨꯛ ꯁꯨꯔꯛꯄꯗꯗꯤ ꯍꯦꯟꯊꯣꯏꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯒ ꯃꯥꯒꯤ ꯈꯗ꯭ꯔꯛꯀꯗ ꯃꯃꯤꯡ ꯐꯖꯅ ꯆꯠꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ ꯑꯩꯅ ꯌꯧꯗꯕ ꯃꯐꯝꯁꯦ ꯏꯔꯩꯕꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯆꯥ ꯃꯁꯨ ꯍꯨꯔꯥꯟꯕꯁꯤꯁꯨ ꯇꯜꯂꯦ, ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯍꯥꯏ ꯍꯦꯟꯊꯣꯏ, ꯆꯥꯛ ꯊꯣꯡꯒꯤꯗꯤ ꯂꯩꯇꯗꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤꯒꯦ ꯅꯪ? ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ, ꯁꯠ ꯊꯣꯡꯗꯣꯛꯎ ꯂꯥꯎ꯫ ꯀꯔꯤꯕ ꯏꯃꯥꯇꯣꯟ, ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯣꯕ? ꯏꯃꯥꯇꯣꯟ ꯅꯪ ꯊꯥꯡ ꯃꯆꯥꯁꯤꯅ ꯅꯕꯨꯛꯇꯨꯗ ꯊꯤꯟꯖꯤꯜꯂꯛꯎꯔꯣ ꯍꯥ? ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯅꯣꯏꯅ ꯊꯤꯅ ꯇꯧꯕ ꯄꯪꯑꯣꯠꯇ ꯑꯣꯠꯄꯗꯣ ꯍꯧꯖꯤꯛ ꯌꯥꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯑꯣꯠꯇꯧꯔꯤꯕꯅꯤ ꯅꯣꯏ ꯑꯅꯤꯁꯦ, ꯈꯪꯉꯕ? ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯑꯩꯅ ꯁꯥꯕ ꯆꯥꯎꯔꯕ ꯌꯨꯝꯁꯤꯗ ꯅꯣꯏꯅ ꯇꯩꯅ-ꯅꯥꯎꯅꯦ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯉꯣ꯫ ꯑꯩꯅ ꯏꯆꯥꯗ ꯐꯥꯒꯤ ꯇꯧꯕꯁꯤꯕꯨ ꯃꯥꯅ ꯑꯃꯨꯛ ꯊꯥꯖꯔꯤ꯫ ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦꯀꯣ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦꯅꯦ ꯍꯦꯟꯊꯣꯏ? ꯌꯦꯟ ꯊꯣꯡꯉꯨ, ꯑꯩ ꯌꯦꯟ ꯃꯐꯩ ꯆꯥꯅꯤꯡꯉꯤ꯫ ꯀꯥꯏꯗ ꯌꯦꯟꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯌꯦꯟ ꯁꯨꯝꯇ ꯂꯩꯇꯦ꯫ ꯌꯦꯟꯗꯦꯝ ꯍꯥꯏꯔꯤꯔꯣ ꯍꯦꯟꯊꯣꯏ? ꯌꯦꯟ ꯍꯥꯏꯗꯨ ꯇꯥꯗ꯭ꯔꯣ ꯏꯃꯥꯇꯣꯟꯅ? ꯌꯦꯟ ꯍꯥꯏꯕ ꯑꯣꯏꯔꯦ, ꯌꯦꯟꯗꯦꯝꯂꯕꯣ? ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯍꯨꯔꯥꯜꯂꯒ ꯊꯣꯡꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯩꯅ ꯉꯝꯕꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯏꯃꯥꯇꯣꯟ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯒꯦ, ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ꯫ ꯑꯩꯅ ꯍꯦꯟꯊꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯊꯤꯅ ꯇꯧꯔꯨꯕꯒꯤꯅꯤꯀꯣ ꯉꯁꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯤꯅ ꯇꯧꯔꯤꯕꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯦꯟꯊꯣꯏꯁꯦ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯃꯥꯅ ꯑꯩꯕꯨ ꯃꯃꯥ ꯄꯣꯛꯄꯒꯨꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯒꯅꯤꯀꯣ꯫ ꯍꯦꯟꯊꯣꯏꯅ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯗ ꯅꯨꯄꯤ ꯑꯃ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯁꯤꯅ? ꯃꯁꯤꯕꯨ ꯎꯈ꯭ꯔꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯣ, ꯑꯁꯤꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯃꯥꯟꯕꯤꯗꯨꯅꯤꯅꯦ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯊꯣꯡꯒꯥꯟꯁꯤꯗ ꯂꯦꯞꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯦ? ꯍꯧꯖꯤꯛꯇ ꯑꯩꯅ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯄꯁꯦ ꯃꯤꯅ ꯃꯁꯛꯀ ꯈꯔ ꯈꯪꯅꯔꯛꯄꯁꯤꯗ ꯅꯨꯡꯁꯤꯔꯛꯏꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ, ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯨꯖꯥꯠꯂꯅꯦ? ꯃꯁꯦ ꯏ ꯀꯥꯔꯛꯇꯅ ꯐꯨꯏ ꯊꯥꯖꯤꯜꯂꯒ ꯆꯤꯛꯍꯟꯗꯣꯏꯅꯤꯀꯣ꯫ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯋꯥ ꯅꯥꯏꯈꯤꯕꯤ ꯐꯠꯇꯕꯤ ꯏꯃꯥ ꯃꯥꯟꯕꯤꯁꯦ꯫ ꯍꯩ, ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯔꯤꯗꯨꯕꯣ? ꯃꯥꯏꯔꯦꯟ ꯈꯔ ꯍꯧꯕꯗꯣ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯣ ꯍꯥ? ꯏꯆꯥ ꯍꯦꯟꯊꯣꯏꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯁꯥꯎꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯤ ꯑꯃꯨꯛ? ꯃꯥꯗꯤ ꯁꯣꯝꯗꯕꯨ ꯊꯣꯛꯂꯛꯏꯅꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯉꯛꯇꯣꯏꯖꯥꯠꯂꯥ? ꯉꯥꯡꯂꯁꯨ ꯏꯀꯥꯏꯕꯗꯤ ꯈꯪꯗ꯭ꯔꯕꯅꯤ ꯑꯩꯁꯦ꯫ ꯏꯋꯥ 4-5 ꯁꯤꯟ ꯅꯥꯏꯕꯗꯒꯤ ꯀꯩꯝꯀ ꯀꯧ ꯉꯥꯡꯗꯕꯤ ꯆꯠꯈ꯭ꯔꯦꯅꯦꯍꯦ꯫ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ? ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ, ꯏꯃꯥꯅꯤ ꯂꯥꯛꯏꯁꯦ꯫ ꯑꯥꯗ ꯆꯠꯂꯣ꯫ ꯑꯣ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ, ꯏꯃꯥꯅ ꯀꯧꯔꯤꯌꯦ꯫ ꯀꯅꯥꯅꯣ ꯅꯪꯕꯣ? ꯀꯅꯥꯒꯤ ꯏꯃꯥꯅꯣ? ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥ? ꯁ꯭ꯋꯥꯏꯗꯅꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯨ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯀꯣ꯫ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯏꯃꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥꯅꯦ? ꯑꯩꯅ ꯏꯋꯥ ꯐꯅ ꯅꯥꯏꯖꯔꯕꯁꯨ ꯏꯃꯥꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ ꯅꯪꯕꯨ꯫ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦꯗꯀꯣ, ꯀꯗꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯅꯣꯅꯦ? ꯌꯥꯝ ꯊꯨꯏꯌꯦꯃꯤ, ꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ꯫ ꯀꯃꯥꯏꯅꯕꯨ ꯇꯥꯔꯤ ꯃꯄꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯩꯅ ꯀꯞꯄꯁꯤꯗ ꯏꯆꯥ ꯍꯦꯟꯊꯣꯏꯁꯦ ꯇꯞꯊꯈ꯭ꯔꯦꯅꯦꯍꯦ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯏꯃꯥꯃꯨꯛꯇ ꯀꯣꯟꯒꯦ꯫
Yare taningjre, nangi kapsinabado, aingona tawrukanu. Adudi atopa nupa amamuk pharamdaida nupada kapsinauso. Aduga haidu wado, kaino khara thuna hairo. Ai thaba yam chili. Wata sidi. Isa oirasu hainadi he. Hoida, haihurage. Hayu hairinge sida. Imagi henthoi, kainoni. Ima se handakti yamna waraba. Nanau nupa taretusu chak sadaba kuiraba. Adugi yaragadi isa henthoidagi sana khara lawgina sum. Se aina siriba sanagi likse si oina lawro. Aduga ne mama saraga ai nakta mohna lakanu ko mine uraga ne ai yam ikaise. Ima se wamandana taningjebo. Ho ima mu chalage ko. Sanagi likpu mande sidi. Chawma langmankre. Si leiradi amuk hawa saru yare. Aduga loirakanda amuk lawlake. Masu mamanina thamoida ni nushiri photni. Mapan thongda saujarasu. Ima kaina mathanga ladi thangsina mabukse thinjinge khangnina. Asumna numit kharani hawkre. Henthoi ko nungda huran machana ba sem sarami. Mama toni somna haraubuna loire. Henthoi chakhi dawre haiduna. Henthoi chakhradi charobu yumse aigi oirani. Aina kusi tawrani. Henthoi na purukpa sana lupa kharase aigi oirani. As wakal yamna nungai da ngasidi. Aduga aina thakliba langsida Henthoi se sukan halaktradi hena nungai ni da ko. Mapana aigi nupi atombisina karigino. Khajingna songmudawna chonglisina. Hai nakhongdo tekpa tarene he. Karigino nangna kana songlibudubo. Isa Henthoi se matam khara karaidana musakani haiba. Sida thawai nungai tadana chongambanida. Thawai nungai tabasibu chongnabro adusu noklaga. Nokpa natiye kapini. Aina sakra phajabasida nokpa manbai wani. Khangdida nupa Isa Henthoi se matam khara uraroi khalubada thawai se yamna nungaite. Soikre he. Hujiki hi dusu thawai nungai tabi kapa oiramani. Sak phajabagi nokpa manbo oiramni. Aw mani nupa. Henthoi na ai loina khangi koi maton. Aina thanamliba sana lupa singse samna ma phawba lengamba yaroi. Ai halaklaga imatoni kuto mai thagadabni khangu ko. Lengoi he kaida thami phawba khangjadi aidi. Mapana khangamoine nang khangamoeba. Khangdiye sengkisu aidi magi sana singdo chapuda yawi phau khangjadi. Masi nupi siriba hanagi aigi nupi haldo madu khirena nangsi lawraga nangnena khileramaniba. O adudi nangi hani nupi do amuk lawbirurodana aise khiradiya. Henthoi na sani se chingna dringaida ai thok hawrake. Henthoi se chakreni nupa. Magi sana singdo lawthok lurage do. Hawjik hairambado kawrabu nupi. O na sa nupi se amukana yumsida halaktanaba aina singkrabani. Aduna magi sana singse hawjikti aigi oirabani aigi. Karino nupi nangna haribasibo. Tumina layu nupa. Hawjikti imungsigi ningthause aina mo oirabani haibase kawrano. Aina haiba yadradi nupa nangina tu halgi yumdane hekta tangadabani khango. Masi nupi se hatokibana phareda. Matuga amamuk thinaba. Haigumbadana mahu kanbalinamta pharugeda. Aigi nupi atombisina tumlingaida lindo mayada hapchinaba. Karino aigi nupa sina hausi hairamlibaduba. Hoida mana ngangba wabu. Sanadum yinglukigeda. Somdana Henthoina hanagumna mamai khumlaga sagol tongduna konung tamna lakpada lambida mamato na nekpa khulai paiba nupa khara lambida thatuna leirami. Nupa singduna o lai amuna thoktu singkiniko aduna questionsi. Nupa amana ngaiko Henthoina noi kanano karigino aigi lambi thatuna aibu khamide hando ai satke. Ai satke hando gaina. Oi nang se koina pharabani ne
ꯍꯧꯖꯤꯛ ꯅꯪ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤꯅꯦ ꯀꯔꯤꯅꯣ ꯏꯕꯨꯡꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯅ ꯏꯕꯨꯡꯍꯣꯏꯗ ꯀꯔꯤ ꯂꯥꯟꯈꯤꯕꯩꯅꯣ ꯑꯩꯕꯨ ꯐꯥꯕꯤꯔꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯗꯤ ꯅꯃꯥꯇꯣꯟꯗ ꯍꯪꯉꯣꯅꯦ ꯀꯣꯟꯅ ꯑꯗꯨꯁꯨ ꯂꯩꯔꯩꯄꯥꯛꯇ ꯑꯇꯩꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯔꯨꯞ ꯅꯪꯅ ꯃꯃꯥꯇꯣꯟ ꯑꯃꯨꯛ ꯄꯜꯂꯤꯗꯨꯕꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯃꯥꯇꯣꯟꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯅꯤ ꯑꯃꯗꯨꯅ ꯈꯪꯂꯁꯨ ꯀꯩꯗꯧꯔꯒꯦ ꯃꯥꯗꯤ ꯁꯤꯔꯗꯧꯁꯤꯕꯣ ꯑꯣ ꯑꯩꯕꯨ ꯍꯥꯠꯅꯕ ꯏꯃꯥꯇꯣꯟ ꯅꯪꯅ ꯃꯤ ꯅꯦꯛꯇꯨꯅ ꯊꯅꯝꯂꯤꯕ ꯑꯣꯏꯔꯦ ꯐꯩ ꯐꯩ 이붕싱 너희는 갈리베 미도 아이 오이람다다나봐 아무도 예งู네 아이라 하이버도 누빠싱두나 이 마마이기 비세 럭토크레네 이모 마사 코퍼자 싸디 해시디 하도 우바 무이버 아이라 이붕싱나 하이도 마니 나디다 누빠 아마나 에고이세 마기 파저마 스시다 ꯄꯪꯊꯕꯅ ꯍꯥꯟꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤ ꯍꯥꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯅꯥꯒꯝꯗ ꯐꯪꯂꯣꯏꯀꯣ ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯍꯥꯠꯇꯣꯛꯂꯒ ꯁꯅꯥꯗꯣ ꯂꯧꯔꯨꯕꯅ ꯐꯩ ꯑꯗꯨꯒ ꯃꯁꯤ ꯅꯨꯄꯤꯁꯦ ꯈꯗ꯭ꯔꯛꯁꯨ ꯌꯥꯝ ꯍꯩꯌꯦꯅ ꯍꯥꯏꯅꯕꯅꯤ 이붕싱ꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡ ꯂꯩꯔꯦ ꯑꯗꯨ 이붕 ꯅꯣꯏꯕꯨ ꯑꯩꯁꯦ ꯍꯥꯠꯅꯕ ꯑꯩꯒꯤ ꯏꯃꯥꯇꯣꯟꯅ ꯁꯅꯥ ꯀꯌꯥꯝ ꯄꯤꯔꯛꯑꯒꯦꯅꯦ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤꯕꯣ ꯈꯨꯗꯣꯞ 3ꯕꯨꯗꯤ ꯍꯥꯟꯅ ꯄꯤꯔꯛꯏ ꯅꯪ ꯍꯥꯠꯂꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯄꯤꯅꯤꯅ ꯍꯥꯏ ꯑꯗꯣ ꯅꯪ ꯅꯣꯛꯂꯛꯀꯅꯣ ꯅꯪꯅ ꯅꯣꯛꯄꯁꯦ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯁꯤꯒꯤ ꯈꯥꯎ ꯃꯆꯥꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕꯅꯤ ꯁꯤꯁꯨ ꯅꯣꯏꯒꯤ ꯑꯣꯏꯖꯔꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯏꯃꯥꯇꯣꯟꯅ ꯄꯤꯔꯝꯃꯅꯤ ꯑꯗꯨꯁꯨ ꯂꯧꯖꯔꯨꯔꯣ ꯀꯔꯤꯒꯨꯝꯕ ꯏꯃꯥꯇꯣꯟꯅ ꯌꯥꯔꯛꯇ꯭ꯔꯗꯤꯅꯦ ꯇꯞꯇꯥꯏ ꯐꯨꯗꯠꯂꯝꯃꯨ ꯀꯗꯥꯏ ꯁꯅꯥꯅꯤꯅꯦ ꯁꯤꯗꯤ ꯃꯥꯗꯤ ꯁꯅꯥꯁꯦ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯆꯠꯆꯈ꯭ꯔꯁꯅꯨꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯥꯇꯣꯟꯗꯩꯁꯨ ꯁꯅꯥ ꯂꯧꯔꯨꯁꯤ ꯂꯥꯛꯑꯣꯍꯦ ꯍꯦꯟꯊꯣꯏ ꯃꯃꯥꯏ ꯑꯃꯨꯛ ꯈꯨꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯣꯅꯨꯡꯗ ꯆꯠꯈꯤꯔꯝꯃꯤ ꯍꯦꯟꯊꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯀꯔꯥꯏꯗ ꯆꯪꯕ ꯌꯥꯏ ꯂꯥꯟꯃꯤꯁꯤꯡꯅ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯑꯀꯨꯞꯄ ꯃꯈꯩ ꯂꯣꯏꯅ ꯍꯥꯟꯅ ꯈꯪꯗꯣꯛꯂꯝꯃꯤ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯦꯟꯊꯣꯏꯅ ꯑꯍꯤꯡ ꯑꯃꯗ ꯀꯣꯅꯨꯡꯗ ꯌꯥꯝ ꯍꯩꯁꯤꯡꯅ ꯇꯨꯃꯤꯟꯅ ꯆꯪꯉꯛꯑꯝꯃꯤ ꯃꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯐꯖꯅ ꯀꯣꯅꯨꯡꯁꯤ ꯁꯪꯉꯤꯍꯦ ꯑꯗꯨꯁꯨ ꯅꯥꯈꯣꯛꯇꯅ ꯃꯣꯏꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯒꯦ ꯁꯅꯥꯁꯦ ꯃꯥꯒꯤꯗꯅ ꯍꯦꯟꯅ ꯂꯩꯔꯝꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯊꯣꯡꯅꯥꯎꯁꯦ ꯇꯞꯅ ꯍꯥꯡꯂꯒ ꯆꯣꯡꯁꯤꯟꯈ꯭ꯔꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯐꯖꯈ꯭ꯔꯦꯗ ꯃꯣꯏꯒꯤ ꯀꯥꯁꯤꯗꯤ ꯃꯅꯝ ꯀꯥꯁꯤꯁꯨ ꯃꯅꯝ ꯀꯌꯥꯝ ꯅꯨꯡꯁꯤꯅꯤꯍꯦ ꯑꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯁꯤꯅ ꯃꯁꯛ ꯌꯥꯝꯅ ꯊꯤꯌꯦ ꯃꯥꯗꯤ ꯑꯩꯅ ꯃꯥꯗꯝ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕ ꯃꯣꯏꯅ ꯐꯖꯔꯤꯁꯤꯗꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯄꯩꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯅꯥ ꯃꯌꯥꯝ ꯁꯤꯖꯤꯟꯕꯩ ꯑꯣꯏꯔꯦ ꯃꯌꯥꯝꯗ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯝ ꯊꯤ ꯍꯥꯏꯕ ꯁꯅꯥ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯣꯏꯒꯤ ꯁꯅꯥ ꯆꯐꯨ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯊꯝꯐꯝ ꯆꯞ ꯆꯥꯕꯤꯗꯣ ꯑꯃꯨꯛ ꯈꯪꯉꯀꯥꯟꯗ ꯍꯦꯟꯊꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯅꯥꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯥꯌꯥ ꯂꯥꯡꯅꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯅꯥ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯅꯨꯃꯤꯗꯥꯡꯗ ꯇꯥꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯧꯈꯠꯂꯝꯃꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛꯇꯨꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯉꯔꯥꯡꯗꯤ ꯁꯨꯛꯇꯨꯝ ꯇꯨꯝꯖꯗꯕꯅꯤꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯨꯞꯅ ꯁꯦꯟꯅꯖꯕꯅꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯎꯆꯦꯛ ꯐꯥꯎꯕ ꯄꯥꯏꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯖꯕ ꯇꯥꯏ ꯏꯅꯤꯡꯊꯧ ꯅꯣꯏꯁꯨ ꯍꯥꯏꯌꯨꯅꯦ ꯑꯇꯩ ꯂꯥꯟꯃꯤꯅ ꯑꯆꯨꯝꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯏꯅꯤꯡꯊꯧ ꯑꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯁꯨꯆꯪ ꯆꯪꯕ ꯉꯝꯈꯤꯗꯦ ꯎꯆꯦꯛ ꯐꯥꯎꯕ ꯄꯥꯏꯁꯤꯜꯂꯛꯇꯦ ꯍꯥꯏꯔꯝꯅꯤꯅ ꯍꯨꯔꯥꯟꯕꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃꯅ ꯍꯨꯔꯥꯟꯕ ꯇꯥꯔꯦꯅꯦ ꯍꯥ ꯂꯤꯆꯩ ꯄꯨꯊꯣꯔꯛꯎꯍꯦ ꯍꯨꯔꯥꯟꯕ ꯊꯤꯒꯦ ꯃꯣꯏꯒꯤ ꯃꯔꯛꯇꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯈꯔ ꯐꯒꯗ꯭ꯔꯅ ꯍꯥꯏꯔꯒ ꯏꯅꯤꯡꯊꯧ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯗꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯃꯥꯟꯕ ꯑꯃꯗꯤ ꯆꯪꯈꯤꯕꯅꯤ ꯃꯥꯅ ꯁꯣꯏꯗꯅ ꯏꯆꯟ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯅꯥꯁꯤꯡꯗꯣ ꯍꯨꯔꯥꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯔꯨꯅꯦ ꯅꯣꯏꯁꯨ ꯑꯝꯇ ꯍꯥꯏꯌꯣꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯐꯨꯕ ꯇꯥꯔꯤꯃꯤ ꯅꯣꯏꯕꯣ ꯑꯝꯇ ꯍꯥꯏꯌꯣ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯗꯨꯅ
ꯑꯆꯨꯝꯕꯅꯤ ꯅꯤꯡꯊꯧ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯍꯨꯔꯥꯟꯕꯗꯣ ꯅꯨꯄꯥꯅꯦ ꯅꯨꯄꯤꯅꯦꯗꯤ ꯅꯣꯏ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏꯌꯣ ꯂꯥꯟꯃꯤ ꯃꯀꯣꯛꯇꯨꯅ ꯃꯤ ꯋꯥꯡ ꯆꯥꯎꯏ ꯃꯁꯥ ꯃꯎ ꯐꯩ ꯍꯥꯏꯌꯨꯅꯦ ꯅꯣꯏꯁꯨ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯑꯆꯨꯝꯕꯅꯤ ꯅꯤꯡꯊꯧ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯑꯁꯤꯡꯕ ꯔꯥꯖꯀꯨꯃꯥꯔꯅ ꯏꯄꯥ ꯅꯤꯡꯊꯧ ꯃꯣꯏꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯁꯦꯡꯕ ꯑꯃꯠꯇ ꯃꯥꯟꯗꯦ ꯃꯣꯏꯁꯤꯡꯁꯦ ꯐꯖꯅ ꯑꯃꯨꯛꯇ ꯐꯨꯔꯒ ꯈꯪꯅꯤ ꯅꯤꯡꯊꯧꯅ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯏꯆꯥꯅꯨꯄꯥ ꯍꯨꯔꯥꯟꯕ ꯑꯃꯈꯛ ꯆꯪꯉꯛꯄꯗ ꯃꯣꯏ ꯃꯌꯥꯝꯅꯅꯦ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯐꯨ ꯂꯤꯆꯩ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯐꯨꯍꯦ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯤ ꯐꯨꯅꯅꯕ ꯊꯝꯕ ꯑꯀꯟꯕ ꯂꯥꯟꯃꯤ ꯈꯔ ꯊꯣꯛꯂꯛꯂꯒ ꯅꯨꯃꯤꯗꯥꯡꯗ ꯇꯥꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯈꯤꯕ ꯃꯤꯗꯨ ꯐꯥꯅꯅꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯡꯕꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯅ ꯇꯣꯈꯥꯏꯅ ꯈꯥꯏꯗꯣꯛꯂꯤꯕ ꯂꯥꯟꯃꯤ 30 ꯅꯨꯄꯤ 10 ꯅꯨꯄꯥ 10 ꯑꯁꯦ 10 ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯩꯒꯤ ꯏꯆꯟꯒꯤ ꯁꯅꯥ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯣ ꯌꯥꯝ ꯊꯨꯅ ꯐꯥꯅꯕ ꯊꯤꯒꯗꯕꯅꯤ ꯍꯨꯔꯥꯟꯕꯗꯣ ꯑꯍꯥꯟꯕ ꯐꯥꯕ ꯉꯝꯕ ꯃꯤꯑꯣꯏ 10 ꯑꯗꯨꯗ ꯑꯩꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯂꯥꯟꯃꯤ 10 ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯨꯔꯥꯟꯕꯗꯣ ꯐꯥꯗꯕ ꯌꯥꯗꯦꯀꯣ 10 ꯑꯃꯅꯁꯨ ꯍꯥꯏꯅꯩ ꯃꯣꯏ 10ꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯨꯔꯥꯟꯕꯁꯦ ꯐꯪꯗꯕ ꯌꯥꯗꯦꯀꯣ ꯐꯥꯒꯤ ꯅꯠꯇꯦ ꯃꯣꯏꯗꯒꯤ ꯍꯥꯟꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯅꯨꯄꯤ 10 ꯗꯨꯁꯨ ꯍꯥꯏꯅꯩ ꯍꯟꯗꯛꯇꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯥꯏꯊꯤꯕ ꯄꯤꯁꯤꯌꯦ ꯔꯥꯖꯀꯨꯃꯥꯔꯅ ꯄꯤꯗꯣꯏꯕ ꯃꯅꯥ ꯃꯊꯨꯝ ꯍꯥꯏꯔꯤꯁꯦ ꯁꯅꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅꯒ ꯐꯪꯂꯗꯤ ꯊꯤꯔꯤꯕ ꯑꯩꯈꯣꯏ 10ꯒꯤ ꯁꯛꯁꯦ ꯌꯥꯝ ꯐꯖꯊꯣꯛꯇꯣꯏꯖꯥꯠꯅꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯁꯤꯖꯤꯟꯕꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯒꯅꯤꯀꯣ ꯑꯇꯩ ꯅꯨꯄꯤꯁꯤꯡꯗꯨꯅꯁꯨ ꯌꯦꯡꯁꯤ ꯅꯪꯒꯤ ꯁꯛꯇꯣ ꯁꯅꯥꯅ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯣ ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯤ ꯀꯩꯒꯤꯅꯣꯗ ꯅꯪꯒꯤ ꯁꯛꯇꯨꯗꯤ ꯐꯖꯅ ꯊꯤꯔꯦꯕ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯗꯣ ꯐꯥꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯕ ꯑꯝꯇ ꯈꯪꯉꯔꯣꯏꯀꯣ ꯇꯥꯅꯤꯡꯗꯦ ꯃꯁꯛꯁꯤ ꯊꯤꯔꯤ ꯃꯇꯤꯛ ꯑꯐꯕ ꯑꯝꯇ ꯍꯦꯛ ꯍꯥꯏꯗꯦ ꯃꯁꯤ ꯌꯥꯎꯍꯜꯂꯔꯣꯏꯁꯤꯔ ꯈꯪꯗꯦ ꯅꯨꯄꯥꯁꯤꯡꯗꯨꯅ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯁꯒꯣꯜ ꯃꯥꯟꯕꯤꯁꯤꯡꯁꯦ ꯔꯥꯖꯀꯨꯃꯥꯔꯅ ꯅꯣꯏ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯗꯤ ꯊꯕꯛ ꯍꯧꯔꯣ ꯆꯠꯂꯣ ꯔꯥꯖꯀꯨꯃꯥꯔꯒꯤ ꯌꯥꯊꯪ ꯍꯦꯛ ꯐꯪꯕꯒ ꯂꯥꯟꯃꯤ 30ꯗꯨ ꯃꯥꯒꯤ 10 ꯈꯥꯏꯗꯣꯛꯅꯗꯨꯅ ꯍꯨꯔꯥꯟꯕꯤ ꯍꯦꯟꯊꯣꯏ ꯐꯥꯅꯕ ꯊꯤꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯊꯟꯇ ꯇꯣꯡꯈꯥꯏꯅ ꯊꯤꯔꯝꯃꯤ ꯊꯥ ꯑꯃ ꯐꯥꯔꯕ ꯐꯥꯎꯕ ꯍꯦꯟꯊꯣꯏ ꯐꯥꯕ ꯉꯝꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯔꯥꯅꯤꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯨ ꯑꯃꯨꯛ ꯍꯦꯟꯊꯣꯏꯅ ꯍꯨꯔꯥꯟꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯨꯔꯥꯟꯕꯤ ꯍꯦꯟꯊꯣꯏ ꯐꯥꯕ ꯉꯝꯕ ꯃꯤꯗ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯦꯟꯊꯣꯏꯗꯤ ꯁꯣꯝꯗ ꯀꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯃꯥꯇꯣꯟꯅ ꯀꯣꯅꯨꯡꯗ ꯁꯅꯥ ꯍꯨꯔꯥꯟꯕꯒꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕꯁꯦ ꯁꯣꯏꯗꯅ ꯍꯦꯟꯊꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯃꯄꯥꯅ ꯑꯣꯏꯔꯝꯃꯣꯏꯗ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯅꯆꯥ ꯀꯟꯈꯠꯂꯛꯀꯅꯨꯀꯣ ꯅꯨꯄꯥ ꯑꯩꯗꯤ ꯅꯆꯥꯅꯨꯄꯤꯗ ꯂꯃꯟ ꯈꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯑꯩꯅ ꯈꯨꯅꯦꯛ ꯇꯧꯔꯒ ꯊꯥꯛꯈꯤꯕ ꯃꯤꯁꯤꯡꯗꯨꯕꯨ ꯍꯦꯟꯊꯣꯏ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯥꯛꯂꯒ ꯑꯣꯏꯅ ꯇꯞ ꯇꯈꯩ ꯐꯨꯔꯝꯃꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯁꯅꯥ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯃꯨꯜꯂꯒ ꯄꯨꯈꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯨꯝ ꯈꯜꯂꯨꯔꯒꯅꯦ ꯑꯩ ꯇꯨꯝꯕ ꯆꯥꯕꯒ ꯑꯃꯠꯇ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯪꯕꯣ ꯆꯥꯛ ꯍꯥꯞꯄꯧꯔ ꯅꯨꯄꯤ ꯈꯔ ꯍꯥꯞꯄꯧ ꯅꯨꯄꯥ ꯈꯔꯅ ꯈꯤꯇꯪꯗꯨ ꯅꯠꯇꯤꯌꯦ ꯈꯔ ꯌꯥꯝꯅ ꯍꯥꯏꯕ ꯆꯥꯛ ꯇꯣꯛꯂꯒ ꯑꯃꯨꯛ ꯇꯨꯝꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯇꯨꯝꯗꯗꯤ ꯑꯩ ꯀꯩꯗꯧ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯅꯨꯄꯥ ꯍꯧꯖꯤꯛꯇ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯦ ꯍꯥꯏꯔꯝꯂꯤꯕꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯁꯤ ꯃꯆꯤꯟ ꯌꯥꯝꯅ ꯊꯤꯕꯤ ꯅꯨꯄꯤꯅꯤꯅꯦ ꯃꯁꯤ ꯑꯩꯅ ꯍꯦꯛ ꯂꯧꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ ꯑꯐꯕ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯣꯏꯒꯦꯅ ꯇꯧꯕꯅꯦꯕ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯑꯩ ꯂꯩꯔꯤꯉꯩꯗꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎꯀꯣ ꯅꯠꯇꯗꯤ ꯑꯔꯦꯝꯕꯗ ꯁꯤꯖꯁꯅꯤꯍꯦ ꯁꯤ ꯀꯣꯂꯤꯛꯁꯤ ꯅꯪ ꯂꯣꯏꯁꯤꯜꯍꯧꯔꯣ ꯑꯩ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯜꯂꯨꯒꯦ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯅꯨꯄꯤꯒꯤ ꯍꯜ ꯐꯪꯉꯤ ꯅꯦꯅꯥ ꯇꯥꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯁꯦ ꯌꯥꯗꯕ ꯃꯈꯩ ꯃꯋꯥ ꯅꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤꯅ ꯑꯩꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯀꯣꯛ ꯍꯦꯛ ꯂꯧꯁꯤꯜꯂꯤ ꯑꯇꯣꯝꯕꯤꯁꯤ ꯍꯦꯛ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯃꯥꯒꯤ ꯐꯨꯐꯝ ꯇꯥꯔꯒ ꯇꯣꯛꯏ
Adaidi isa nupini na mu aise suknong ne nusibirakhidre. Isa sisu hanagumna khara kalamabadi khara sek mafagadaba. Mama tona haying ayuk anganbada konungdi hekta satlage aduga henthoi na huranmanina hekta hairage. Adu oiradi iningthana haraudana sana lupa mayam ama aingonda pirani. Wakal nungaira kansida amta tumhaukhige. Mai makhose ningkidrada masi I karaktana chakfusina thomlaga hatokhibana phadoirabu khangjene. Kanade koleksi mukta hana phingdolukhige. Asumna numitu mahaukre nonganbaga mama tondu magi nupada hairamdana konungda henthoi maramda pautamba satkre. Konung hek yaubaga ningthauga amu unaduna henthoi maramda pauloina sitnana tamlammi. Ningthauna o hana mamangdasu aigi konungda potsei mangba sana mangkibagi khul kayadagi wakatpa lakiba singdusu nangi nasana pisina oiba tarene. Aduga ngasina aigi konungda amu adusu lebak asigi ningthau aigi isa nupi. Aduga aigi nupigadagi iya mi usittaba. Iningthau hawjikti huran makanano khanglabanina iningthauna pini haiba mana mathum singdo bibiroba. Pini nangi mana mathum mayam ama aina hawjik pigani. Noina ngangaduda thina tobibadagi fattaba lambida sangkhiduna huran behebdo ohenba. Adugi sumathakta amuk asukkuy matamse ningthau aingona haidana yumda losilaga thamba fattabi nupi. Kana lay masigi fattabi mama sabise tapta yamta phudalun he. Aduga mama sida hanglaga masa nupigi saktamdo chawnamta yetho. Lanmi singna hoi ningthau mama tonduna karino sana lupa phanglani haina harauna laklaga aibu sayuina sadawrapako. Oh hoi ma ai sanaga kire ai. Rajkumarna ipa ningthau mama si puragoina masanupido thibana pharoidra ipa ningthau. Maduna masanupido phaba ngamloi. Adunane ipana masanupidi saktamdo yekthoknaba hairibase. Masaktubu khanglabadi mana phana lotlabasu aikhoina irai laina phaba ngamladabani. Rajkumarna ai bhab tajari ipa ningthau. Mama tondu taptai phuro matung henthoi gi masak mataudu amuk haihalaga layek pairaba ahalamana amuk yam phajana chapek manana yekhalami. Aduga ningthauda mu utlami ningthauna masi nupise aina masanpi huranbidu isaktam yeknaba phajana hayo hairaga kanagi masak matau haijidana phajabi lairembi nupi amaga yekbu puthora'ini. Masigi nupise amuka phuhe. Phubiganu iningthau yamna nae ai yekliba saktamase aigi poktabi huran mayamna haibi isa nupi henthoi ai muktani thajabi yuni iningthau. Kayada masil thiribanone asuk phajagrabi nupi sibu kamaina huranbi oidoino ha. Mane ningthau thajadraga aigi nupada suhangu aigi khulgi misingda suhangune. Rajkumarna ipa ningthau mana haribase aseng masumbasu male. Aduna aseng manu khangnaba ai moigi khulda chalaga hanglage ipa ningthau. Hoi chaluro mama tombisina haribase aseng masum oiramlabdi phai natrabadi mama se mapunsi supa kaisum sangda langsingkigadabani. Adudi ipa ningthau ai chacharukhige aigi lanmisa aigi tung inarau he. Mamingdo kariba o henthoi haiba maming sidi yare. Aduga magi masaksibu asuk yamnabu phajaromgadrane phajaramlabadi phadaba shukyam yaroidori. Rajkumar aduna henthoi gi lekai gi mising amadi henthoi gi mapaga unaraba matung Rajkumar adu magi lan mising aduga konungda mu halaklami. Somne henthoi mathangda kari huran sigi haina wakhal tauri. Mamal yamlaba maharani amadi masanupi Rajkumari gi sanalupa khara spuraga aibu yumda lasirane hankiroida iningthaugi sana chapu thambamado hana khangkige. Ado handaki hurali basidi wakhal khara nungai he ai phanna bani kaina
ꯂꯩꯕꯥꯛꯁꯤꯒꯤ ꯃꯇꯨꯡꯅ ꯄꯥꯎꯖꯦꯡꯒ ꯆꯦꯟꯗꯅ ꯑꯩꯁꯦ ꯐꯥꯒꯦ ꯀꯥꯏꯅ ꯀꯣꯏꯊꯤ ꯊꯤꯗꯅꯒ ꯇꯧꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯕꯨ ꯇꯨꯝꯍꯧꯒꯦꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕ ꯆꯠꯇꯣꯏꯅꯤꯅ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯅ ꯑꯁꯦꯡꯕꯅꯤ ꯏꯄꯥꯅꯤꯡꯊꯧ꯫ ꯀꯔꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ? ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯃꯛ ꯆꯨꯝꯂꯦ ꯍꯥꯏꯕ? ꯏꯁ, ꯑꯗꯨꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯖꯥꯠꯅꯤꯅ꯫ ꯍꯣꯏ ꯏꯄꯥꯅꯤꯡꯊꯧ, ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯍꯧꯏ꯫ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤꯗꯒꯤ ꯑꯁꯦꯡꯕ ꯃꯁꯛꯅꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅꯍꯧꯏ꯫ ꯑꯗꯨꯒ ꯏꯄꯥꯅꯤꯡꯊꯧ, ꯍꯦꯟꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯆꯥꯅ ꯂꯣꯏꯅ ꯈꯪꯖꯔꯛꯂꯦ꯫ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤꯁꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯂꯤꯌꯨ ꯇꯥꯁꯤ꯫ ꯏꯄꯥꯅꯤꯡꯊꯧ, ꯍꯦꯟꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯤ ꯑꯃꯠꯇꯅ ꯐꯠꯇꯦ ꯍꯥꯏꯅꯍꯧꯗꯦ꯫ ꯃꯥ ꯐꯠꯇꯦ ꯍꯥꯏꯔꯤꯕꯕꯨ ꯍꯦꯟꯊꯣꯏꯅ ꯍꯨꯔꯥꯜꯂꯨꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯈꯛ ꯅꯠꯇꯅ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ ꯏꯄꯥꯅꯤꯡꯊꯧ, ꯍꯦꯟꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯌꯥꯝꯅ ꯇꯧꯏ ꯍꯥꯏ꯫ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯣꯛꯇꯨꯅꯁꯨ ꯂꯩ ꯍꯥꯏ꯫ ꯑꯗꯨꯛ ꯐꯔꯒ ꯀꯔꯤꯒꯤ ꯄꯣꯠ ꯆꯩ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯍꯨꯔꯥꯜꯂꯤꯕꯅꯣ ꯃꯥꯗꯤ? ꯏꯄꯥꯅꯤꯡꯊꯧ, ꯍꯦꯟꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯍꯨꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯒꯤ ꯃꯔꯝꯁꯦ ꯅꯆꯥ ꯈꯪꯖꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯄꯥꯅꯤꯡꯊꯧꯗ ꯍꯦꯟꯊꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯃꯃꯥꯒꯗ ꯑꯣꯏꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯒ ꯍꯦꯟꯊꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ ꯀꯗꯥꯏꯗꯕꯨ ꯊꯝꯂꯤꯕꯅꯣ ꯅꯤꯡꯊꯧꯁꯤꯅ ꯁꯅꯥ ꯆꯐꯨ ꯃꯌꯥꯝꯗꯨꯕꯣ? ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯃꯁꯤꯒꯤ ꯃꯐꯝꯁꯤꯃꯗꯤ ꯑꯩꯅ ꯈꯪꯕꯗ ꯌꯥꯎꯗꯦꯍꯦ꯫ ꯆꯪꯂꯒ ꯌꯦꯡꯉꯨꯒꯦ, ꯑꯔꯣꯟꯕ ꯁꯨꯔꯨꯡꯒ ꯃꯥꯜꯂꯤ, ꯃꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤꯒ꯫ ꯑꯩꯅ ꯋꯥꯅ ꯅꯍꯥꯟꯈꯩ ꯀꯣꯏꯊꯤ ꯊꯤꯔꯤꯕꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯀꯔꯤꯒꯤꯅꯣ ꯁꯅꯥꯒꯤ ꯆꯐꯨꯁꯤꯃꯇꯪ ꯃꯈꯨꯝ ꯀꯨꯞꯇ꯭ꯔꯤꯕ? ꯀꯩꯒꯤꯅꯣ ꯑꯇꯩꯁꯤꯅ ꯂꯣꯏꯅ ꯀꯨꯞꯂꯒ? ꯑꯣꯍꯣ, ꯑꯩ ꯐꯥꯅꯕ ꯂꯥꯡꯊꯥꯛꯄ ꯑꯣꯏꯔꯦꯗꯅ꯫ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯆꯠꯍꯧꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ ꯍꯦꯟꯊꯣꯏ꯫ ꯑꯣ, ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯕ? ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕ ꯖꯥꯠꯅꯣ? ꯂꯥꯟꯃꯤꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔ, ꯍꯨꯔꯥꯟꯕꯤꯁꯦ ꯍꯥꯠꯇꯣꯏꯔꯣ ꯐꯥꯔꯒ, ꯅꯠꯇ꯭ꯔꯒ ꯐꯥꯔꯒ ꯍꯥꯠꯇꯣꯏꯔꯣ? ꯅꯣꯏ ꯀꯅꯥꯝꯇꯅ ꯍꯥꯠꯄꯁꯨ ꯌꯥꯔꯣꯏ, ꯐꯥꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯈ꯭ꯔꯅꯤ꯫ ꯍꯦꯟꯊꯣꯏꯅ ꯐꯥꯕ ꯌꯥꯔꯣꯏ, ꯅꯣꯏ ꯍꯟꯗꯣꯛ ꯑꯩ ꯆꯦꯟꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯣꯏꯅ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ, ꯑꯩꯅꯗꯤ ꯌꯥꯏ ꯍꯦꯟꯊꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯑꯗꯨꯅ ꯃꯥꯏꯊꯣꯡ ꯂꯣꯠꯂꯤꯕ ꯐꯤ ꯑꯗꯣ ꯂꯧꯊꯣꯛꯑꯣ ꯍꯦꯟꯊꯣꯏ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔ? ꯅꯪꯒꯤ ꯃꯤꯡꯗ ꯅꯠꯇꯦ, ꯅꯪꯒꯤ ꯃꯔꯝꯗ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯈꯪꯉꯤꯅꯦ꯫ ꯃꯥꯏꯊꯣꯡꯒꯤ ꯐꯤ ꯑꯗꯣ ꯂꯧꯊꯣꯛꯎꯅꯦ ꯍꯦꯟꯊꯣꯏ꯫ ꯍꯦꯟꯊꯣꯏꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯂꯣꯠꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯟꯊꯣꯏꯒꯤ ꯐꯖꯔꯕ ꯃꯁꯛꯇꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡꯅ ꯃꯤꯠ ꯀꯨꯞꯅꯈꯤꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯣ, ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯦ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯑꯌꯦꯛꯄ ꯁꯛꯇꯝꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ꯫ ꯅꯨꯄꯤ ꯂꯥꯟꯃꯤꯁꯥ, ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯦ ꯑꯃꯣꯟꯕ ꯐꯤ ꯑꯃꯅ ꯄꯨꯜꯂꯨ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕ ꯇꯧ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯤ ꯇꯥꯔꯒ ꯑꯩꯅ ꯑꯁꯨꯛ ꯁꯣꯟꯊꯔꯤꯕ? ꯑꯁꯤꯁꯤꯕꯨ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ ꯍꯥꯏꯗꯨꯔꯥ? ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤꯁꯤꯗꯕꯨ ꯐꯤ ꯑꯃꯣꯟꯕꯅ ꯀꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯨꯗꯤ ꯀꯤꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯕ ꯅꯠꯇ꯭ꯔꯕ? ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯁꯦ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉ ꯆꯠꯂꯤꯁꯦ ꯁꯣꯏꯗꯅ ꯇꯨꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯀꯣ꯫ ꯑꯃꯅ ꯑꯃꯨꯛ ꯅꯪ ꯍꯥꯟꯅ ꯇꯨꯗꯅꯕ ꯍꯣꯠꯅꯧ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯍꯦꯟꯊꯣꯏꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤꯕ? ꯃꯥꯇꯕꯨ ꯌꯦꯡꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯀꯔꯤꯒꯨꯝꯕ ꯏꯄꯥꯅꯤꯡꯊꯧꯅ ꯃꯥꯕꯨ ꯁꯅꯥ ꯍꯨꯔꯥꯟꯕꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯣꯛꯀ ꯉꯥꯎꯏꯗ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯇꯥꯡ ꯆꯥꯗꯅ ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯤ꯫ ꯅꯤꯡꯊꯧꯅ ꯑꯣ, ꯐꯥꯔꯒ ꯄꯨꯔꯛꯂꯕ꯭ꯔꯥ? ꯀꯗꯥꯏ? ꯃꯁꯛꯇꯨꯕꯨ ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦꯅꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗꯒꯤꯕꯨ ꯀꯌꯥꯗ ꯍꯩꯅ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯍꯨꯔꯥꯟꯈ꯭ꯔꯤꯕꯅꯣꯕ? ꯀꯗꯥꯏ? ꯔꯥꯖꯀꯨꯃꯥꯔꯤꯅ
ꯑꯁ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤꯁꯤꯗꯤ ꯃꯁꯛꯁꯦ ꯈꯨꯐꯖ ꯆꯥꯗꯤ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯁꯨꯛ ꯌꯥꯝ ꯐꯖꯔꯒ ꯍꯨꯔꯥꯜꯂꯤꯁꯤꯕꯣ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯍꯟꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯂꯥꯟꯃꯤꯁꯤꯡ ꯄꯥꯎ ꯑꯁꯦ ꯅꯥ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯗꯦꯀꯣ ꯍꯦꯛ ꯁꯨꯔꯕꯗꯤ ꯅꯁꯤꯡꯒ ꯅꯅꯥꯒꯗꯣ ꯊꯥꯡꯅ ꯀꯛꯀꯗꯕꯅꯤ ꯈꯪꯉꯨꯍꯦ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯍꯣꯏ ꯅꯤꯡꯊꯧ ꯂꯥꯎ ꯍꯩꯊꯣꯛꯑꯁꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯅ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯛꯄ ꯐꯥꯒꯤꯁꯦ ꯑꯀꯤꯕ ꯉꯥꯛꯇ ꯍꯦꯛ ꯇꯧꯏ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯀꯔꯤ ꯑꯃ ꯑꯣꯏꯔꯤꯖꯥꯠꯅꯣ ꯃꯥꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯈꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤꯁꯤꯕꯨ ꯇꯔꯥꯏꯅ ꯈꯪꯕꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯁꯤꯡꯅꯁꯨ ꯃꯥꯕꯨ ꯌꯥꯔꯤꯕ ꯅꯨꯡꯁꯤꯔꯤꯕꯅꯤꯅ ꯅꯤꯡꯊꯧ ꯑꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯑꯩꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯆꯥꯡꯌꯦꯡ ꯑꯃꯒ ꯇꯧꯈꯤꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯄꯥ ꯅꯤꯡꯊꯧ ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ ꯍꯥꯏꯔꯤꯁꯦ ꯃꯍꯥꯔꯥꯅꯤꯅ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯏꯕꯦꯝꯃ ꯍꯌꯦꯡ ꯃꯥꯏꯅ ꯑꯗꯨꯝ ꯈꯪꯖꯔꯅꯤꯅꯦ ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯃꯌꯥꯝꯁꯤꯕꯣ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦꯅꯦ ꯂꯩꯔꯕꯗꯤ ꯍꯥꯏꯍꯧꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯍꯥꯏꯕ ꯐꯪꯂꯔꯣꯏꯅꯦ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯖꯗꯦ ꯍꯥꯏꯌꯨ ꯍꯥꯏꯔꯒꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯁꯣꯟꯕ ꯃꯤꯁꯤꯡꯕꯨ ꯏꯅꯤꯡꯊꯧꯅ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯍꯟꯖꯅꯤꯡꯉꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯁ ꯏꯄꯥ ꯅꯤꯡꯊꯧ ꯅꯨꯄꯤꯁꯤ ꯍꯨꯔꯥꯜꯂꯁꯨ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯥ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯆꯥꯅꯨꯄꯤ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨ ꯊꯝꯂꯨꯔꯣ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯏꯄꯥ ꯅꯤꯡꯊꯧ ꯊꯕꯛ ꯍꯧꯒꯦꯍꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯍꯦꯟꯊꯣꯏ ꯋꯥ ꯂꯥꯡꯒ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯔꯥꯖꯀꯨꯃꯥꯔꯗꯤ ꯇꯨꯝꯕ ꯌꯥꯗꯅ ꯍꯦꯟꯊꯣꯏꯕꯨ ꯀꯟꯅꯤꯡꯕꯅ ꯋꯥꯈꯜ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯟꯊꯣꯏ ꯀꯥꯗ ꯅꯨꯄꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯏ ꯔꯥꯖꯀꯨꯃꯥꯔꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯍꯦꯟꯊꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔ ꯃꯃꯥꯗ ꯍꯦꯟꯊꯣꯏꯕꯨ ꯉꯥꯛꯄꯤꯅꯕ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯔꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕ ꯐꯝꯅꯥꯕꯤ ꯃꯌꯥꯝ ꯑꯃ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯍꯟ ꯆꯥꯍꯟꯗꯨꯅ ꯁꯅꯥꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯂꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯃꯤꯌꯥꯝ ꯑꯗꯨ ꯍꯦꯟꯊꯣꯏꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯧꯔꯤ ꯃꯑꯣꯡꯁꯤꯕꯣ ꯑꯩꯒꯤ ꯍꯦꯟꯊꯣꯏꯁꯦ ꯑꯩꯁꯨ ꯑꯩꯒꯤꯒ ꯍꯥꯏꯔꯦꯅꯦ ꯍꯦꯟꯊꯣꯏꯁꯦ ꯏꯃꯥꯎ ꯑꯩꯈꯣꯏ ꯄꯥꯕꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯦꯟꯊꯣꯏꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯔꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯏꯆꯥꯅꯨꯄꯥ ꯅꯨꯄꯥꯅ ꯈꯜꯂꯤꯁꯦ ꯑꯩꯁꯨ ꯈꯪꯗꯦ ꯃꯤꯌꯥꯝꯅ ꯏꯅꯤꯡꯊꯧ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤꯁꯤꯕꯨ ꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯩꯄꯥꯛꯇꯤ ꯐꯥꯔꯒ ꯄꯨꯔꯛꯄ ꯂꯩꯔꯦꯝꯕꯤꯔꯣ ꯅꯤꯡꯊꯧꯅ ꯅꯠꯇꯦ ꯅꯨꯄꯤ ꯑꯁꯦ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯩꯔꯦꯝꯕꯤ ꯅꯠꯇꯦ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯁꯨ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯅꯤꯡꯊꯧ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯔꯣ ꯍꯦꯂꯣꯏꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯦ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯒꯤ ꯁꯅꯥ ꯍꯨꯔꯥꯜꯂꯝꯕ ꯅꯨꯄꯤꯗꯨꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯧꯔꯤꯁꯤꯕꯣ ꯃꯤꯁꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯅꯤ ꯍꯥꯏꯕꯅꯤ ꯅꯤꯡꯊꯧꯅ ꯍꯦꯟꯊꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯂꯤꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯔꯒ ꯏꯅꯤꯡꯊꯧ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯇꯨ ꯑꯣꯏꯖꯔꯒꯦ ꯅꯤꯡꯊꯧ ꯑꯃꯅ ꯌꯥꯔꯣꯏꯍꯦ ꯑꯩꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯗꯣꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯏꯅꯤꯡꯊꯧ ꯅꯨꯄꯤꯁꯦ ꯑꯩ ꯂꯩꯖꯔꯒꯦ ꯁꯅꯥ ꯀꯌꯥꯅꯣ ꯑꯩ ꯄꯤꯖꯔꯒꯦ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯅ ꯄꯤꯕ ꯉꯝꯕ ꯃꯤꯅ ꯂꯧꯅꯕꯤ ꯔꯥꯖꯀꯨꯃꯥꯔꯅ ꯏꯃꯥ ꯑꯩ ꯃꯤ ꯍꯥꯠꯂꯒꯦꯗꯣ ꯃꯍꯥꯔꯥꯅꯤꯅ ꯏꯆꯥꯅꯨꯄꯥ ꯊꯥꯡꯗꯣ ꯍꯥꯞꯆꯤꯜꯂꯨꯅꯦ ꯅꯄꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯅꯦ ꯅꯪꯕꯣ ꯅꯤꯡꯊꯧꯅ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯗ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛꯇ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯅꯣꯏ ꯚꯥꯞ ꯑꯃꯠꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦ
Noigumba, wakal tada mayam sinaniko. Aigi konung asida. Pamnaibu oiraga leiramlibase. Aduna bhap tada noi kharase ngasi hauji sidagi aina konung asidagi tathoklaga atopa annabu wakal tagadaba misingoina noigi mo silani. Miyamna ining thongna tobiribsibu karino hurami nupisigi wariga aikhoiga kari mari leinagi. Kaishuna tabi hurami nupisigi damak aikhoibu konungsidagi tanthokani haibirisibo. Apang budusa hurami nupibu aina Rajkumari amagumna keduna puthorakadro. Kanana mabu huraimini haige. Aina noigi wakhalsingdo kaya motke kayam singe haina changyang tawbunine. Aduga nupi ase atay kana sunate. Aigi imong nupi oigadoribi masak matog phasabi Rajkumari nine. Miyamna iningtho aikoi bumta ngakpiyo. Aikoi lanjari iningtho. Maharani na isa nupa hositi gyan tarabo napana khalise. Aigi paning those aigi thangmagi wagasi khangdi khangbazani. Hentoina karino aingonda toribasiba asimu manglu taibanglo ai phaptadri. Rajkumari na inama lau kadamuk sangasi. Rajkumari ne hentoibu manungda mu pusinkhirami. Numit kharanigi matungdadi ningthona Rajkumari amadi hentoibu sangna luhongbirami. Numisidagi hentoi huranbagi wakal thadokrabasu awaba taraba miyamgi mateng pangbibadi toklamde thadoklamde. Aduna leibak miyamna hentoiba yamna nungsiba haidusu oirami. Zahi olakpadadi ningthogi masu nupa ama pibiduna konung adu harau nungaina mukpan khirami.